अहनबदा अयाकना लमदम मसिदा लेबिरिबा लोल मयकपु नुंगसिजबा अहल लमल इमा इबेल इचल इचे छात्र छात्री इचिलनाव खुदिमुपु इकाई खुमनबा उचरी अयाकी इमिंग ngangkham प्रेमेश्वर ngasi nainagada asina mapung mayekta inaptapagi anisuba sarukni lesson number 73 ga 4 gani adudi ai hoje mathang mathang pathajarake yengbiyo ahan bajina mapung mayek huktagina bambawni masina saitak mayekni inap sina mapung mayekta saitak inap tapagi mong aduni ye thangmada leiriba sina mapung mayekta saitak inap tapaga pabagi mong aduni adai mathang mathang pajajarake hook inap hi aduga unga igadi inap tapaje thoina leitabanina masito hapsadre mathang dema pham inap phi atia inap I sina mapung mayek iga manai gok inap gi jil inap ji rai inap ri ba inap bi jil inap ji dil inap di gau inap gi dau inap di bam inap bi ada yerom da leiriba pabugi mongse amuk pathajarke adudi amtang yengbi english ta ju iduna leire hook inap hi pham inap phi gok inap gi jam inap ji rai inap ri ba inap bi jil inap ji dil inap di gau inap gi dau inap di bam inap bi adu mathang isina example oina ari khudam oina amu ulakadabani mathang yong yengsi adudi yengo ji maside ngo songisina mapung mayekta inap tapni sina english ta iba khontoni sina mapung mayekta inap tapa metilongi wahaini songisina english ta iba khontoni sina english ki meaning ni word meaning ni adingo hook inap he have the board ada phi pham inap phi cloth gok inap gil breathing organ of fish jil inap ji adi zinc metal rai inap rib adi one of the backbone of our body ba inap b adi bindu dot or point jiri the name of a river dil inap dim not clear gau inap ghee butter bham inap bhikhari have the beggar atya inap I sidi mapung